Committee on Tribal Unity Cotu ki members sing KUKI Independent Army, KUKI Revolutionary Army, KUKI National Front Military Council ki CADRE sing amade KUKI National Front P UPF ki Self-Styled Publicity Secretary Yaona Meeoi Nithoi ki Mathakta IMPHAL West ki Special Judge NIA na Non-Bailable Arrest Warrant issue Toukhre. Lamsang Police Station ki OC na file tawrokpa application amagi matung inna Non-Bailable Arrest Warrant adu issue tawkhibane. Court ki yathang aduna fanabagi damak yathang pi khraba mioi sing adude twi kun khuldagi Cotu gi member mamang kipgen chahi kun thamanga apokba henko kipgen twi kun khuldagi haujingna tafau kuki khulda laiba KRA gi kadar ningthojam sanminthang atopa meng angongjau atopa meng minthang mining chahi kun thamanga ke songlung village dagi KIA gi kadar takhelambam anand chahi nifu manga apokpati yaima Tuikon Kolagi KRA ki kadar lelen hangsing chahi kuntra apokpa khuko hau Tuikon Kolagi KRA ki kadar sasat atopa ming boypu chahi nifu manga apokpa tongkho hau atopa ming tongkhau Tuikon Kolagi KNF MC ki kadar gogo lodjem chahi kuntra humdoi apokpa hai hau lodjem Tuikon Kolagi KRA ki kadar haugulal chahi kunmapan apokpa kamlien Pajang kangchup khuldagi lamkhogin dongel atopaming lamgin atopaming gigin apokpa ngeljahau dongel Pajang kangchup khuldagi KNF MC gi kadar pauja chup selhau chahi kunithoi apokpa haihau selhau kangchup khuldagi KNF MC gi kadar hemkhongam hangsing Pajang kangchup khuldagi KRA gi kadar sanminthang selhau chahi nifu apokpa lunkhosai selhau Gamnom Saparmainadagi KNFP UPF ki Self-Styled Publicity Secretary Hau Khopau Hangsing amade Kangpokpi dagi LH Stephanie Lamsang Police Station ki OC na file tawrakhiba application adugi matung inna Police Station asigi Sub Inspector amana Lamsang Police Station ki OC da kumjali singani kunhumdoi gi June anida report ama tawrakhe Maduda IMPHAL West District ka tainana lairiba Kangpokpi District ki Kesonglong Hainom Beng amade Tuikon Khulda KUKI khulai paiba kaya lotuna laire hairakhe KUKI khulai paiba sing aduna fayeng amasung kangchupta lairiba khunja singda afaba makhagi nongmai kaya sijinaduna attack chatharakle hainasu report aduda palakhe haire nomit aduda KUKI khulai paiba sing amasung security force anigi marakta chauna khut thoknakhe maduda mahak Akpigane maduda manak nakpada lairamba khunja khara nongmai maruna panbadagi sokna hospital da pukhatuna laikanakhe thaudo asina maram oiraga su moto case amaso laukhatke case asigi matangda chatharakhiba investigation da thaudok aduda sagolban nepra menjor laikai dagi laithangbam noren chahini futaro apokpa laikhidraba el labongo kauba mioi amasokna rims hospital da pukhatlaga laikanakre haiba khangbangam Nomit adumakta da laithangbam Doren Siza Hospital da refer tawkhe adubo kumja lising ani kunhumdoi gi June marida asokpa aduna maram oiraga mahak laikhidabane mahag IMPHAL West District amasung Kangpokpi District anigi langdai da leiba bom charging da nongmai maruna panbadagi sokhibane Mafam maduda police na chatuna thijilubada thaudok aduda chenaba KUKI khulai paiba kharagi masak maming khangbangam khibane accused sing asi tongan ba KUKI lalhaunup singa mari leinaba mioi ngaktani amade makhoina case songlong Tuikon Pajang Kharam Wi-Fi amade Portland hariba mafam sing asida operate tawbane mioi sing asi fanabagi damag gamnom Saparwana Police Station da kumjali singani kunhumdoi gi November mari manga kunipan amade December tara mari da requisition thakiba laikhre tungda court na hearing chatharaba tungda makhoi bo fanaba non-bailable arrest warrant asi issue tawrakhibani hainaso pawasina makhatare